Ngasi numida waram phongkiba tungan Manipuri se phongsing amasum thokiba thawdo wathok dagi maroibi I pausing mayamda thamjagi ahanbada Kangla Paudi Lokosaraga Taraga Nipan Super Lok Sabha mikhal gi ahanba tangaki segment nifu katareta voter lak taraga manga lising nifu mari satruka yankhagi nithoina bothadana kre Nungthulpu mga phawbada inner da sada 71.70 70 outer da 61.19 bothadana khi pamdaba thawgok sing thokre Ngase pung taretagi nungthulpung mari phawpa Manipur inner amasum outer parliamentary constituency ani gi apunba assembly segment nifu tareta ahanba tangaki bot inner da sada 100.1 outer da sada 61.2 thadana kre apunba gi oina sada 67.91 thadana kre haina ECI gi report matungin haidi mapham khara da nomai kapsin ba yauna EVM thugai ba thawgok khara yauna mikhal sipangdoki Ngaki mamang na phangba report ki matung ina Manipur gi bot thadana bagi sangsada 46.92 yaukre inner bot thadabagi sangsada 49.94 outer da sada 41.49 ni inner gi tuan kendra da bot thadana bagi sang hauju phawbada androda 53.30 Bisnupura 54.07 haingang da 58 kairauda sada 53.22 Kaisam Thong da sada 50 Ketrigao da 51.18 Kundrakpam da 56.55 Kurai da 45 Konthauzam da 53.66 Kumbi da 35.27 Lamlai da 54.57 Lamsang da sada Nifuga Nipan Langthabal da sada 55.95 Lilong da 52.98 Mayang Impal da 44.25 Moirang da 45.57 Nambol da 58.89 Nauria Pakhang Lakpada 54.38 Oinam da 37.60 Pasoi da 38.76 Sagol Banda 55.40 Sekmai da 45.03 Singzamai da 58.31 Thanga da Nifu Thangmaiban 50.99 Thongzu 52.20 Thaubal 53.50 Oripok 24.96 Wangkai 45 Wangkem 54.24 Wangoi 56.35 amasum Yai School na sada kumpuni Numida wairam pung mari fawpa bothadana khiba sida inner Manipur parliamentary constituency da INC gi merep Dr. Angomsa Bimol akoijam BJP gi Thanauzam Basanta Kumar RPIA gi Maeso Thanauzam Independence merep oina RK Sumendro Allies Kaiku Moirangtem Tomtom Sana Nongsaba Madi Haurungam Sharatna Lamba Taunari Amaram the outer Manipur parliamentary constituency da Alfred Kangam S. Athar NPF ki K. Timothy Zimi Independent Mirepta Alison Abonmai Amasum S. Khozon Punna Mirep Marina Lambatongari Nomai Kapsilak pada Amasokpa Ngasinung Tulpung Anikar Helak pada Ketrigao AC ki Manung Sanalaiba Moirang Kampu Sajeb LP School polling station 3 by 11 da Bothadana ringi de masakangdaba Karama the Lakpa Mui Krana Nomai Kapsilam Madigi, Mapamadu the Bothadaba, Tolakpa Ahalama, Nomaina Pan Madigi Ras, Midis the Pukatano Lekanakre, Solaba Muedugi Maming, Koisram Sanayam Sikum Fugamanga, Moirang Kampu, Sajepta Ginari, Maki yet Tangwa Nangal, Nomai Maru Amapanki, Taudu order Koshauna Mapamadugi Miamna, polling station to the Sada 40, Bothadaba, Loeraba, EBM Yauna. Mikhala dura sisinaba polam sing mai thadokuna mangan kredi amaramna thawdo odru sienabani haiba mioi khra singarel testpur gi police na fakhre makhogi sapsaba mari makho hauju phaw sapsana khangmangam dana leiri EBM machine thuwaiba amaramda Impal East ki 4 Ketrigao AC ki taragom doi top nauria Kongpal Naurebam Laikai polling station 4/13 da bot thadaba lakpa mioi khrana EBM machine thuwairamle Thaudo si sarona pung amaram tarakpara thokibani loidana Moirang Kendra gi Thamnak Popui Primary School polling station da ayuk pung nipan ga minin nipurum tabada sakhangna basing nomai kapsin badagi bot thadaba ngak lepki ehenba forcing sanction dun irang adu lakshilaba matung makhatana bot thadana ki pai bisin nga se ayuk pung tarakra helakpada polling station sanglaklaga over power tawduna miyamna bot thadana ba queue da lepliba sing thugai ba loidana inner agent presiding officer sing kihalaga nampu da bot thada kredi Miyamadun athingwa pirubadigi CCTV camera na simu thuwairamki iramasiga mari leindana voter amana fongdorakibada asumna nampu sapu tawbusi yaninde aikhogi voting right manganba yaro haiki officer amade ata staff singa
wari saraba matung security ki akan ma section tharang makha tana bot thadarankhre EVM machine thugai hiba oripo kendra gi manung sana leiba Iroisem Upper Primary School da hango polling station 10/6 Iroisem mamang laikai amadi 10/1 Iroisem da mioi khar laklaga ningai changda narakpudi gi lamdam atong gi meira pipe yokshilak polling station adugi EVM amadi baby pet thugai khre makatana bot thadaba lekre thaudo si thokle habigi pau phangmadi gi mapham aduda Manipur police ki makok phangba official sing amadi paramilitary force sing changchilaktuna yengsinkhre RPIA gi mire maheso thanau jamsu laktuni yengsinki Chief Minister N Beren ngasi luang sangmamda leiba Srivan Higher Secondary School da hangba polling station da ma ki loina biga loina bot thadaki BJP na hangba polling station da ma ki loina biga loina bot thadaki BJP na Yelomi Singh gidamak tawriba thabak sing asigi yenglaga miyamna party esta soidana thajaba thamlakani Chief Minister na makha takhibada Modi gi ahum suba tam lakna Manipur miyamna sogat pu utuna BJP soidana mai paklakani mangna makha taraduna ngasi ehakna bot thadaba phangjaba si Prime Minister Modi gi ahum suba tam gi Prime Minister oinabi gi bot thadaba phangjabani haina logani ehak BJP gi candidate oiba TS Basanta Kumar bot thadaraga tholakani Manipur miyam da haijaning bari isai gi apam mirep da bot thadabiyu tawbatabu BJP na Manipur gi luraba tanpam sida lawrakliba phibamasi Manipur kaidana ba mari indigenous kannana ba hona bada Manipur miyam su thaudang lobiyu haikenasu pausida palakli amaromdana Lok Sabha mikhal ga mari lainana Arambai Tengol gi control room dagi wafam kya thamlakli ngasi pangthokliba Lok Sabha election asida Arambai Tengol gi ming sejinaduna video post kya viral oirakliba asi tawrakliba thawong sing asi aikhoi Arambai Tengol gi oina taw haiduna instruction pikhiba mat leiti haina Arambai Tengol gi control room operator dagi thadorakpa sirol amana hairi cholasna makha taraduna laidiba kendra gi MLA natragana thokliba candidate sing adugi workers oirangani masida Arambai Tengol gi hiram amata da mari amata lainati Laibak thiba thaudo amana kyam gaid nupi ama Arambai Tengol na khauri melam le haiduna viral oirakli basisu Arambai Tengol gi hiram amata da mari lenate Arambai Tengol gi ming sejinaduna tawrama thabak singasida police ki maikei digi faraga thapom thokpa logyoba thabak adumak tawbiyo Arambai Tengol gi maikei digi su angamba level da ekoi gi ming sejinaduna thabak toramba sing kanna thikali aroi boina miyam gi mapham da khanganjinimadi Arambai Tengol gi oina asiguma thabak thoram singa si tawbigi ayaba amata leiti amadi instruction pikhibasu leiti board ki namada lebak thugai ba pamba kharana Arambai Tengol bulan uhona bohona rakani ngasi Manipur pangthokliba Lok Sabha election asigi mamang sahida mapham khrada thokwaningda ba thawdo kya thokiba mapham sing maru oina Bamon Kampu Iroisemba Khongman Zone 4 hariba mapham sing asida amukhana repol tawnaba Arambai Tengol gi maikei digi Election Commission of India gi maphamda haijari han su phongdorakli atopa pawmana KCP ga hiram amatada mari leinati saliba tha sigi taraga nipan gi pauksi amadi electronic media singna yorakliba Khorai Tensit Road Sajor Laikai Imphal East leiba athokpam Oken hana Jila Parishad member oiramba hojingna Congress worker oiriba maki yumna tha sigi taraga nipan ayuk pung tara tabada numai kapsindun aki khang toholamba si Kanglaipak Communist Party KCP amadi masigi lanmi sangrup miyamgi phingang lanmi MFL ga kariguma hiram amataga mari leinate India gi parliamentary election ga mari leinaba thabak thoram singda party na kariguma da su yaukiba leiti yaupam su thokti haina aina thingu laholup Kanglaipak Communist Party KCP ki member in charge Information and Secretary S Mangal na thadorakpa churul amana khangalakli amaramdana yunga amasum yungok sum forkre Lok Sabha mikhal ga mari lainana pamdaba thawdok sing thoktana ba Manipur Police amadi Excise Department na section tharang kya lakhalakpaga khongthang gi saru ama oina Thaubal district ki tungan mapham singda drive sathabada yamlaba yungo amadi yungang sing forkpagamkhre Using asi Khongjom Bazar, Wangjing Bazar amasum Thaubal DC gi mayoknabada leiba hotel singda drive sathabada yunga amasum yungok sing asi fogatpagam khibane hari atopa pawmana Imphal Jiribam lambi da driver singi matam kaktaba ban hokre Manipur Lengar National Highway number 37 Imphal Jiri lambi da sieliba gari singda matik saba security squad pibidabadagi
Kaimai amadi Tolen Khulda Thau Puba amadi gas puba gari sing the cookie lalabu singna nomai kapsinduna driver amadi gari sing the attack satrakiba du yaning the bagaloina matik saba security pidri pauba national highway kuntraga taren impal jiri bamlambi the sielib gari gi driver amadi handyman singna ngase ayuk pung taruk tagi total ban lakhokiba maramoiraga lambi asida gari sing sen kitre hauju pauba the jiri bam lengang pok pi the ban nasina maramoiraga LPG gari nifugani thoi IOCL Humdraga Nipan, BPCC, ATF Taragumde Amadi, FCI Gigari, Sama Punagari, Saniga, Kuntragan Tripandana Lady, LPG Gigari Tauriba, Tawal Digi Heis Narazikova, driver Amana Fondorapa Gimatumina, Impal Ziribam National Highway Kuntraga Teresi, Bantobagi Maram the Hokibi April Taraga Tarukta, Kaimai. Cookie Kulda, Tokiba Taudo Odugi Matungina driver, Miami Yaning the Fondopo Utuna Panasitavani, Masida drivers in the Maruina, Taliba demand the ROP Matiksana Pidava, Lambida Aso upon Yorakumatamda, Sarkargi Meketi Gimating Fongana Bamadi, Security Matiksana Pidava, Simakatana Banasataki, Mana Makataraduna Ikoina Puriba, possession of Lanaginati, Kanglupuru Kudimakini. Aduna atatai oina tawbusi driver mayam niganingdi masina maram oiraga banasi makhatana amadi taliba demand sunga si fangdriba phawa satakigani haina magna phongdokhi amaramdana INC gi mire bimolna polling station sing de satpara model code of conduct thugare BJP Taragani Pansubu Lok Sabha mikhal asida INC gi candidate oiriba angomsa bimol akoizam na polling station sing de satpada election gi model code of conduct thugari haidana BJP Manipur Pradesh ki general secretary su oiriba election management committee gi convener Ken Sarat Kumar CEO Manipur amadi atai mari lenaba singda okatkre hiramasi gi matangda thambal sangle na pangtokwa pawgi mifam amada magna makhatana phongdokhibada INC gi candidate angomsa bimol koizam na polling station gi meter samagi manungda miwe matang bayadaba du magna maka loina ba miwe kaya pusinduna irang thokna basili amaram na ngasi pung taraga minute yankhairam tabada kairau AC gi polling station 16/12 arapti maning AC da maka lakmina basingna vote capture tawna ba hona baga loina na maka loina rakpa miwe singna voter singna kiyan bagi thabak satakhi mapham adura mathau toriba IPS Lady Officer Amara Sumana Tauriba Thabadu Tinglubaki Damaki Alamki. Asiguma Tungan polling stations in the election. Low almost model code of conduct market like me never sing that Fugaramki. Miyamki interest ying like a free and fair election on a Pango Pangamnava Mahaki, Matakta, low Gaba Tabakapina Haja Kriaki. Makasa Tarapoina, Kanglai Paki Mira, the get up of Maruiva, Paukra, Miama, Tentak Natamzagay. BJYM gi hanigi president Baris Herman losing ba khutpuna nomai satuna INC gi polling station ama akai toy thon kre ngasi pangtholi ba taraga nipan sub lok sabha election asida thoning da ba thagdok kya thokhibi gi manungchana wangkhai maihobum lampak miada hangba INC gi polling station gi posai kya hana BJYM gi president oiramba Baris Herman losing ba miyoi marina four-wheeler ahumna laklaga masada yawba nomai satuna uttuna INC gi polling station gi posai kya akai to tholam le hari Baris Herman lusingba khutpu oduna polling station aduna leiramba miyamda aki tujungba pokhalak padagi manakna leiramba maike edongi maira paibi ima sing horaktuna Baris amadi ma ki khutpu bu mapham aduri gi tanthokre hari thawdo odu bhak thingnan ohoba mapham aduda Ima Ibel singna phongdorapagi matung inadi wangkhai maihobamgi maira paibi lup asi kanaguma party amagidamak maira lup asina atamnana bochen kibaliti bod asi santi laina pangthokna bagi damak maira lup ki oina phamduna leiringaida barisna lusingba khutpu oduna INC gi polling station gi thugai bagi thabak satharapani atamnana satharama thawong aduda ima singna yaningdabadagi karigi damakta INC polling station asi atamnana thugai ri banaiki loidana ima singna athingba pirubada Baris ki khutpu adugi maraktagi naha amana masadagi nomoi masa ma satolaga ima singna aki ekang piramki hairi ima singna phongdorapagi matung ina adhikari gi damakta nomoi satuna ki halibano ima singna nomoi na kap ki hairibra thawong asi yamna ka henmali ima singda atatai tani haiba wafam kari gi hairamnibano thawdo asi thokpa matamda manak aduda election adugi damak ngak sienduna leiriba police personnel singna tumina yengduna leiriba karigino haiba wahang sing khangki ima aduna makhatana hai board asi ingna singna pangthoksi hairabadi asigumba irang asi sagatuna miyamda aki akhang pibagi thaba asi tawbigano
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯒꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯒꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯇꯣꯝꯇꯣꯝ ꯁꯅꯥꯒꯤ ꯁꯍꯤ ꯁꯥꯗꯨꯅ ꯏꯂꯦꯛꯁꯟ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯁꯤꯑꯣꯔ ꯋꯥꯀꯠꯈ꯭ꯔꯦ꯫ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯔꯤꯕ ꯑꯦꯝ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕꯒꯤ ꯁꯍꯤ ꯁꯥꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤꯅ ꯏꯂꯦꯛꯁꯟꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕꯒꯤꯗꯃꯛ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯇꯣꯝꯇꯣꯝ ꯁꯅꯥ ꯃꯁꯥꯃꯛꯅ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯗꯨꯅ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ ꯂꯝꯐꯦꯜꯄꯥꯠ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ 1 ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯆꯤꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯇꯣꯝꯇꯣꯝ ꯁꯅꯥ ꯃꯁꯥ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯁꯍꯤ ꯁꯥꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 4/28 4 ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝꯗꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯑꯃꯗꯤ ꯑꯦꯝꯗꯤ ꯅꯤꯌꯥꯁ ꯁꯔꯤꯐ ꯂꯩꯐꯝ ꯏꯂꯦꯛꯁꯟ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯄꯣꯂꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯕꯤꯖꯦꯄꯤꯗ ꯚꯣꯠ ꯊꯥꯗꯅꯕ ꯚꯣꯇꯔꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ꯫ ꯗꯦꯕꯕ꯭ꯔꯇ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯃꯤꯈꯜ ꯑꯁꯤ ꯄꯨꯡꯖꯥ ꯈꯔ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯇꯝ ꯂꯩꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯀꯤꯌꯟ ꯈꯪꯍꯜꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯀꯨꯞꯅ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯍꯥꯏꯅ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦꯁ ꯗꯦꯕꯕ꯭ꯔꯇꯅ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯕꯣꯔꯗꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯦꯁ ꯗꯦꯕꯕ꯭ꯔꯇꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯕ ꯍꯧꯔꯛꯄꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯪꯗꯕꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ BJPꯒꯤ ꯃꯤꯔꯦꯞꯇ ꯚꯣꯠ ꯊꯥꯗꯅꯕ ꯚꯣꯇꯔꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯚꯣꯠ ꯊꯥꯗꯕ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯌꯥ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯂꯩꯔꯤ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯩꯃꯤꯟꯅꯁꯤ꯫